आकाशवाणी इम्फाल Ngangom Kiran पाउ पाजरी अहानबद मरुवैब पाउ AICC की जनरल सेक्रेटरी प्रियंका गांधी बद्रन हाइरी मणिपुर की ngam ngakuna thamnanaba masung kangluk masal gi marakta nungsi chanaba gi mari hengat hananaba कांग्रेस दल न हटगनी शिव सेना न हाइरी नुपी सिंगी थाक वांखत hananaba masung मणिपुर की ngam ngakpad mapung oina मिखल थेंगनगनी नागा सिंगी मरु मरांग हुनबगी कुमाई लुइंगाई नि ngasi sandelda mahuksa gi chanabi masung harau tayambag loinena pangthokre मणिपुर मियोई चामा अनि नौन कोविड-19 पॉजिटिव ओइकी अनि न लैखिदे अमसुंग उत्तर प्रदेश के अहमसुब तांकक की मिखल अमसुग तांकक अमखक्तगी पंजाब विधानसभा मिखल की बोर्ड खोमगी थबक कनखलकली लाइवाक असिदा ओमिक्रॉन वेरिएंट लाकपदगी कोविड-19 के नव केस हेनगलकलिबसी यंगलगा अइखोय पुमनमकना सेक्शन मिनसी सही 15 दगी 19 फाउबगी मनुंगदा लैबा आंगांगसिंग याउना वैक्सीन काप यारबा मियोयसिंगना अथुबा मतमदा वैक्सीन की डोज सुना कापथोकपियो मसुंग अतोप मियोयसिंगबु वैक्सीन कापदा मतेंग पांगबियो लाइचित असिदगी ngaktongnanawa फेस मास्क उपियो फुट 3 की सोशल डिस्टेंसिंग थंबियो माइमिट सेंगना ताथोकपियो खुद साथ सेंगना हंबियो COVID-19 के मरी लाइनबा ई पाउसिंगदमक नेशनल हेल्पलाइन नंबर सिंग 01123978046 अमसुंग 1075 तदुगा मणिपुर के हेल्पलाइन नंबर 0385241166 अमसुंग 1800345381 फोन तौबियो हौजिक मपुंग एबा पाउ AICC की जनरल सेक्रेटरी प्रियंका गांधी बद्रन हाइरी मणिपुर की ngam ngakuna thamnanaba masung kangluk masal gi marakta nungsi chanaba gi mari hengat hananaba कांग्रेस दल न हटगनी लाकलिबा मणिपुर विधानसभा मिखल gi mari lainana ngasi इम्फाल की कांग्रेस भवन दा वर्चुअल ओइना पांगथोकिबा थोरममदा श्रीमती प्रियंका गांधी बद्रन हाई कांग्रेस दल न शक्ति पाइरक्लबदी लाकदोरिबा सही मंगादा मणिपुर की युमथोंग खुदिमक्ता थकननबा अफबा इसिंग पिननबा हटगनी डिस्ट्रिक्ट काउंसिल की मिखल सांग नाइना पांगथोक्तुना सिंगी मियाम की अवत अपासिंग मतम चाना मेनखतपा ngamnana बहनगनी महागना हाई राज्य सिदा लौसिंगु की मतमदा हार वाटपगी वाथोक तोइना थोकलिबसी कोहननबा अखननबा थोरांगसिंग पाइखतकनी मणिपुर की महौसादगी लैजरकपा ngamkhaygi saruk matam chuppada ngak chenduna thamnanaba कांग्रेस दल की अचेतपा फिरप लै महागना हाई राज्य सिगी कांगलुप कया की मरकता नुंगसि सानबा मदि अमटोयबगी मरि लेहननबा दल असिन होटगनी थबक फंगदबगे समस्या हंथाननबा अखननबा थोरांगसिंग पाइखतपगा लोइनना मणिपुर बु हेना चौखुटपा लमदम अमा ओहिननबा होटगनी We would protect the preamble of our constitution and we would secure the territorial integrity of Manipur and its historical boundaries. We will protect your civil rights and your freedoms, and not only in one section of society but in every single section of society, because we truly believe that that is what this nation was built on. We intend to promote harmony, to promote peace, and to do whatever we can to keep the people of Manipur united so that all of you can flourish together. That the Congress Party is truly committed to giving you a strong government that is Manipuri for the people of Manipur, for the development of Manipur. हौजिक पालिबा बीजेपी की सरकार असिबु समालोचना तौरदुना श्रीमती गांधी ने हाई बीजेपी की सरकार असिना मतिक चाना थबक लौखटबदगी राज्य सिदा कोविड की वैक्सीन कापगी थबक याम नेमली मसिगी मथक्ता लैना असिना मी सिबगी सांगसु मणिपुर की अपुनबा मिसिंगा सांगदमनबदा यामना वांगली बीजेपी की सरकार असिना थबक फंगदब नहरोल सिंगदमक करिगुंबा अमत तौबा ngamdre हाना मराल सिरुदुना राज्य सिगी नहरोल कया थबक थिनेनबगीदमक मपाल लमदा चटली सरकार सिगी मतमदा सेंजा तुमजा की चांग यामना वांगला हेनसु महागना मराल सिखी शिवसेना मणिपुर स्टेट की प्रेसिडेंट एम टोम्बी ने हाइरी हंदकी मिखल असिदा डोल असिगी मिरप मापन थादोकलिबसी काब याबगी थाजबा चाउन लैबा ngakतनी इम्फाल लैबा डोल गी ऑफिस ngasi पांगथोखिबा नौमगी ओइबा पॉलिटिकल कॉन्फ्रेंस द वांगांगलदुना श्री टोम्बी ने हाई हिरम कयाद सोथरिबा मणिपुर बु हेना चौखटपा अवनम मणिपुर अमा पुरकना बहनबदा शिवसेना ना अखनबा मियंग थमदुना होनगनी लैबाग असिना निंगतम सही 35 सुरक्लबसु अतोप राज्य सिंह थोंग मानना चौखटपा ngamdri मनुंग हुंजिनबा मसुंग चिंगिलम सिंगदा अवाटपा कयाना पिकथली डोल असिगी मिरप सिंगना मिखल असिदा माइ पागलबदी आइखोगी इपा इपु सिंगना थंबिरंबा ngamkhai अमसुंग हानगी बाउंडरी हंजनहननबा अमसुंग ngakतुना थमननबा होनगनी
Thabak Pangdriba Naharol Singda Thabak Pinanaba Hena Faba Kongtang Sing Lokutkani Rajasi Kanglup Kayagi Marak Taleriba Nupi Sing Tak Yamna Niambu Yauri Makogi Pium Pagat Hananaba Dola Sin Honagani Matam Queenadagi Hainarakliba National Highway Protection Force Lingnanaba Honagani Lamdomasigi Yalhomi Singi Kongul Mutanaba ILP system Hanamapung Power Mongda Chatna Hananaba Honagani Handaki 2022 sisda koina thengnajarib se ungning wakhal punamak Manipur gi karigom bakhara Shiv Sena na tongi wakhal no lamada candidate sing se praja chojong ni jabagala na khoi thadok sabni karigom ba khoi gi Shiv Sena gi candidate sing se Manipur praja na nuksina thagat pirabde khoi shoidna pai puna thanabal lamkhai mangi sing madu khoi hanjana na bhona gani aruga Manipur da laila shu haida thok phangdu sing se moi thok pi bangam da ba bhona gani aduga khoi hujik tawan ba community sing gi nupi gi thak yam ne me nupi gi thak sing si wakhal na bhona ba akan ba thokdang lo gani Ani suba tangkak tu bot thada nagadori ba Chandel Bidhan Sabha Kendra da mirep marina mirep che pisilaki bagi manungda mirep amagi mirep che yakidre mirep amagina mirep che lokthokre Bidhan Sabha Kendra sida National People's Party gi oina mirep che pisilaki ba lunkhop pau hawkyuk ki mirep che ngasi makha tana scrutiny tawbuda yakidabani Naga People's Front ki mirep Tongshin Willingson na mahaki mirep che lokthokre Tongshin Willingson na mahaki mirep che lokthokre haina Chandel Bidhan Sabha Kendra gi returning officer Mayanglamam Rajkumar na ngasi cherol ma thokre Haujuk Bidhan Sabha Kendra sida mirep ani BJP gi mirep SS Olisam sung NPF ki mirep Langhu Poldring Anal khakta ngai hore ani shibutaka sigi mirep che lokthokpi aroyu matamna hayeng phawbani Assistant Chief Electoral Officer Naurem Pravin ngasi Lamphel Fatlaiba CEO Office ta Swift Signature Campaign hodokre Thormod Sri Pravin na hai lakliba Manipur Bidhan Sabha Mikhal da voter singna masana pamjaba mirap singda ningtamna soidana bot thadana bagi pandamda Signature Campaign na hodokpani hoi achumba mirapta ai bot thadagani haiba thimda Signature Campaign na si pangthokpani campaign asina voter singna miyam gi chakut thorang singning thina packet pangamgadaba achumba apha mirap khanbana mateng oregani campaign asina naha oriba voter singda kamdongna apha mirap khangadagi haibagi matang dasu bab tahan bangam lagani Manipur Innovation Society na sinba signature campaign adu Imphal gi Kangla Manak Nupi Kaitel amasung Thangiban gi Assembly Road na singma phum singda pangthokki lagliba numit kharani da campaign asi Manipur ga tima phum singda su pangthokkani hairi pawgi marak thatna atenba break ama Acha thaki potlam sing sem saba liba amadi semdana yoliba singna Food Safety and Standards Act lishingani taruki makhada FSSAI gi registration natraga license lobigadabani online gi kutang da forcecos.fssai.gov.in website da changduna registration natraga license lobi yare kudong cha da bathengna rabadi district food safety da pau PBU karigumba license natraga registration asi paidrabadi lupa lakh tara manga fawbugi fine amadi tha taruk fawba jail da leiba yai amuk kasu ningsingjari lupa lakh tara manga fawbugi fine tha taruk fawbugi jail pau jenjari ba Food Safety Administration Health Department, Manipur. Tabiriba Pawasi Akaswani Imphal. Our culture, our journey have wakalonda Naga Singimaru Marang Hunbugi Kumai Luingaini, Ngasi Sandel District Sports Complex to Pangtokre, Sandel Naga People's Organization Sinner Pangtok with Hormodda, Padamasri Fanglaba Tankul folk singer, Guru Ruben Masangba Yauna, Tongan Ton Bakangup Sina, Jawi Shegi Thorum Sing Pangtoki. Thorong mari lainana wangang bada Chandel Naga People's Organization gi President David Nahai loingai ni asi Naga singna kum amagi maru marang hulamdai da Ishwar bu khurumduna yamna ngalingi matamdagi pangtoktuna lakpa thorum amani kumsi sahi gi oina raj gi thakta pangtokpa loingai ni gi thorum Chandel jila na yumbu oibani adubu covid laichet ki yanglaga mahuksa pangtokpa thorum singdagi khara pikthana ngasi gi thorum asi pangtokpani mahak Nahai Sit sewing festival haibase karira hairaga akhoi gi mamangai da ima pa khoina sit se hundringai da maru marang se hundringai da moina prarthana tauzara ga khoi gi kunjaba kari se phasno hairaga isol na chanbira ga phasno haibagi practice tawrambani matamadu dedi akhoi Christianity lairamde adubo culture di Christianity ga kari su khatna balaide culture sina adum hengani
Manipur ngasi mioi lising ama chanipan taramanga test tawgi manungda mioi chama ani nauno COVID-19 positive oiki positive oibagi sang sada manga dasmik tarukni hariba matamasida laina asna naba mioi ani laikide masi tharga hojik phawboda laichat asidagi laikidaba migi masing lising ani chupna marpu taruk sukrai Haksel bibak ki serola madahai hariba matamasida mioi chama kunthra mathoi laina asna nabadagi fagalaki nawa fagalapagi sang sada marpu taruk dasmik Nipan tarit yaure hauzik active case lisingani chama homputra nipan lairi. Bishnupur jila gi Mikhal gi expenditure observer sinanga si Bishnupur mini secretariat chatuna mirep kunithoi gi expenditure sing yangshin kre maphamadu da observer singna mirep kunithoi gi election agent singna pikhalakpa expenditure sing hanne yangshin ki Amaramda Bishnupur jila gi Mikhal da mathau tawgada polling personnel singi anisubu round gi training ngasidagi CI college da haukrai Uripok Bidhan Sabha Kendra gi manungda laiba Mikhal ga mari lainana mathau tauba bot thadaba yawba ngamloidaba miyosingna postal ballot ki khutang da soidana bot thadhana na thabak laukhatlai Kendra sigi returning officer na thokpa cherola manahai mari lainaba miyosingna manchilaba form 12 amasung duty order amadi epic card yauna mari lainaba se sangsinga loinana thasi kun phawgi manungda pisilakadabani English ngani kunithoi gi final electoral roll form bada khangabok kendra gi polling station number 35 by 18 gi khulgi maming athopom khuno haibagi mahutta khangabok khuno haina phonglakpabu yaningdaba phongduktuna ngasi mapam adugi miyamna athopom khuno community hall da wakat mipum ama pangthokre tungda thawbal gi DC office pawba khongchit amasu satke Sahitya Thaupanglop Sathoglop na Malemgi Imalon gi numit kamari lainana language activists sing the piba Kumbong Mayum Gaurahari Madhumati Murder Language Award Sahiyasigi Oina Makhon Mani Mongshabada Piragani Manipuri Law Amasung Culture ba awang thakta pukatna bohanabada Manipur University of Culture da Assistant Professor oiduna Mahiroi kaya takpi tamibada lawriba thodang busak khangduna mana si pigadabani hari mana yenthokpugi thoram thasi kunmathoida Imphal gi Manipur Press Club ta pangthokkani Election da mayai kaba sinjak paksana sisinaba thingnanaba miyamgi thodang haiba hiramda miyamgi oiba khanane nabagi thoroma mangasi Thawbal jila gi tekcham laibungda pangthokre Thawbal District United Women's Development Organization kada amasung Ningol Club hairok na punna sinba thoromaduda akhang ahi kya na wangangki Mikhalda mayai kaba nisa bot phangnabagi damak sisinaba thingnanaba miyamna warep amasu lauki Akasbani Imphal lagi pau tabiri Uttar Pradesh da ahum suba tangkak ki Vidhan Sabha Mikhal amasung tangkak amakhakta da Mikhal pangthokadoriba Punjab da bot khomagi thabak kankalakli Star campaigner sing amadi rajniti dol singilu singba kayana makhoi gi mirap singi damak laijabi thaduna bot khomnari yum changduna bot khomba amasung virtual oina voter singi puning chingchinaba thorum kya pangthokpana bot khombagi mapung oiba saktam sing oiri Uttar Pradesh ke ahum suba tangka ki Mikhal thasi kunda Vidhan Sabha Kendra yankai mapanda pangtokani tangka gasida mirap chatruk kuntaret na lamba thengnari Vidhan Sabha Kendra ahum dadi mirap masing khwaidagi yamna mirap taramanga na lamba tawnari Amaromda Punjab Vidhan Sabha Mikhal gi oina Kendra sama taratareta mirap lising ama chahum subna mari na lamba tawnari Vidhan Sabha Kendra ani dadi mirap taramapan lamba tawnuduna mirap masing khwaidagi yamba oiri RJD ki makok Lalu Prasad Yadav sajik laibagi wathok ta mara laire hainanga si Ranchi da CBI gi special court mana lauthokre Jharkhand laiba Doranda Treasury de gilupa courti cham kunthrapan henna lana kaithokibagi maralda court asina bichar chathaduna lakpani adumoinamak special court asina case asida January ba mi kunmaridi matik chaba praman phangdabadagi thadokki court asina case asigi final judgment thasi kunmathoi de lauthokani Sri Lalu Prasad Yadav Hot Ward Jail ki judicial custody da thajin kre case asigi hearing chathering manungda court ki akoibada akanba section thorang sing laukat ki Loisilakpada COVID-19 agi ngak thoknanaba COVID ki vaccine kapthokpa face mask uppa phut taruk lapnana laiba khutsamadi maimit taru tanana thamba haiba achamba thong sing ase ngak na satpinaba amu hananing singjari aroibada maruiba pau amu hanna AICC ki General Secretary Priyanka Gandhi Badrana hairi Manipur ki ngamkhai ngaktuna thamnanaba masung Kanglup Masel gi marakta nungsi sanabagi mari hengat hananaba Congress dol na honagani Siba Sena na hairi nupi singi thak wangkhat hananaba masung Manipur ki ngamkhai ngakpada mapungoibna Mikhal thangnagani Naga singi maru marang hunbagi kumai luingai ninga si sandal da mahusa gi chanabi masung harau tayamaga loina na pangthokre
Manipur ngasi miu chama ani nong COVID-19 positive oiki ani na laikide amasung Uttar Pradesh ke homsuba tangkak ki mikal amasung tangkak amakhak tagi Punjab Vidhan Sabha mikal ki bot khomgi thabak kan khalakle pauloi jare